Image Paodam miyang tabiba punamapu khurumjari. Ngasigi maroiba pauda Chief Minister gi Haksel gi tengbang scheme da ming chanakre. Mi taret tongba chopper ama Mumbai da mangkre. Haujik mapungoiba pawmu lobirasi. Manipur gi Chief Minister gi Haksel gi tengbang scheme da ming chanbagi thorong ngasi Chusampur district ki tongan ba mafamsing da ngasi ayu anganbadagi hauraga nubidawairam phawba chathakre. Ngasigi ming chanbagi thoram adu chathakiba mafamsingdi Kuki Chiefs Association Hall, Rengkai Community Hall, District Hospital CMO Hall amadi singatani. Thoramduga mari lainana CM Haisti gi District Coordinator Kim Rosnaw afam kaya phongdorakle. Ngasi ming chankrabasingda masagi card amamam issue tawgani. Hariba card issue tawkrabasing adu ana ayek yawrakpada lemna layengba phangani hairi. Laisram Dekora House na sinduna waxing gi Gulab lisingani taranipan haina mingthonba state level dance competition ngasi kairak leirak achauba SWC ground da pangthokre. Tharamduda Kaksing district ki adaksha Purit Sabam Jiten Singna athoiba mithung Social Welfare Club SWC wabagai kairak leirak achaubagi president Nongthombam Somarendro na thoram mapu aduga Jila Parishad member sing Mayangbam Jayanta Elangbam Ranjana Pradhan Singh Elangbam Ombi Shanti Devi amadi Yumnam Hemsan amasung Kaksing Municipal Council gi chairperson Naurem Sanjit Singh na akhanaba mithung sing oina daisa phamki. Ngasigi thoramda pena isai makhal mathel gi jagoi kaya su utkhi. Manipur State Legal Service Authority ki sponsorship makhada Legal Aid Council of ADJ PTC Kau Imphal West na Chusampur gi Police Department ka khusamnaraga sinduna ngarangdagi legal awareness program ngasi su chathakre. Ngasigi thoramda LMS Law College ki Assistant Professor CH Narendra Singh na Resource Person oina Juvenile Justice Act amadi Advocate CH Nandana NDNPS Act haiba topic ta wangangki. Thoramduda Chusampur District ki DC Syamlal Punia IS na Chief Guest CGM Chusampur Leko Kipjena President amadi SP Rakesh Balwan IPS na Guest of Honor oikhi. Lions Clubs International Haudopada Yauramba Melvin Jones ki birth centenary celebration ga mari lainana International Association of Lions Clubs District 322D gi makhada laiba Lions Club of Kaksing Greater na Waikhong Ningthau Manai amasung Waikhong Lai Manai da laiba imung kunda seng kilogram tara hawai kilogram amama mating pangkre. Ngasi nungthin Lions Club of Kaksing Greater ki President Dr. M. Rajkumar, Secretary Y. Tikendra, Immediate Past President Naurem Munal, Past President Y. Mohendro, Hanagi Secretary P. Ranakumar na Waikhong da satuna ima Thungkhong Lairembi, JFMC Waikhong gi President S. Mohendro amasung Ibudau Pakhangba JFMC gi President A. Ibo Kumar galoinana tingbang polamsing adu yanthokibani. Relief for Hunger haiba wakhalol asida yumpham oiraga Waikhong Lai Manai amasung Waikhong Ningthau Manai dagi imung tara khangatlaga tingbang asi pibani haina club asigi immediate past president Naurem Munal maiteina phongdorakle. Palel Police Station gi OC MS Haisnamna luchingba Palel Police gi team amana ngarang numidang Palel Bazar dagi phagalakpa lupa lising tararonggi mamal oigadaba yungang Indian made foreign liquor amasung yungau DIC liquor ngasi nungthil Palel Police Station mamangda mai thadoktuna amadi haidoktuna manghankre. Palel Police ki OC MS Haisnamna phongdorakpada lakliba tang 13 ta pangthokadawriba Republic Day tharonga mari lainana Palel Police na section tharong lokhatpa oina Palel Bazar da thiba humbagi thabak chathabada ngarang numidang pung 7:30 tabada sakhangdabasingna hundoklamba Indian made foreign liquor box mari phagatpa ngamkhi. Phagatlaba yungangsing adu all mok OC Blue na singbani local market lupa lising tararongi mamal oigani hairi. More Hospital dagi gynecology doctor transfer taukiba yaroi karigumba transfer tauragasu doctor mahut ama hana thamlamba matungda transfer thakibada akaiba leite haina all community leader singna phongdonarakle.
टेक्नोपॉल डिस्ट्रिक्ट की मनुंग चन्ना म्यांमार गा ताइनबदा लैरिबा सब डिस्ट्रिक्ट हॉस्पिटल अमा ओरिबा मोरे हॉस्पिटल असिदा गाइनोकोलॉजी डॉक्टर अमा खक्तना मोरे दा लैरिबा नुपी सिंग अनाबा सिंग लायेंगदुना लागले हॉस्पिटल असिदा ममांगैदगी हौना गाइनोकोलॉजिस्ट वाटपदगी इम्फाल तमना चटलगा लायेंगबा अमसुंग म्यांमार गी तमु हॉस्पिटल चतुना डिलीवरी तौनरी मसी मणिपुर लैंगा की हक्सेल लोइसंगी ओइना यामना इकाइनिंगाइनी हाइबा प्रॉब्लम असी सोल्यूशन पोरकनाबा थबक पाइखटकद्रा हायरगा ओना तैनबदा अमता ngairaba गाइनी गी डॉक्टर असिसु ट्रांसफर की ऑर्डर थोलकपसिना ताकपदी लैंगाकना मोरेदा लैरिबा मियामगी करिमता खनबिद्रे हाइबनी डॉक्टर ट्रांसफर तौरीबसी ककपियु नत्रगा मागी मुहुत अमा थासिगी तांग 19 फाउबगी मनुंगदा थाबिरओ मधु नत्रगदी मोरेदा लैरिबा मियामगा लोइनना पब्लिक लीडर सिंगना अकन बमोंगदा खोंजंग संगसेनगनी हाइना मोरेगी पब्लिक लीडर सिंगना फोंगदोरकले प्रजाना यामना अवाबा थिंगनै गुंबा मसी डॉक्टर से ट्रांसफर तोबा तारगदी एजिटेशन तोबा जाबा मखै अखोय तोरगा मसी ट्रांसफर थिंगबा होनगनी ट्रांसफर तोद्रिबा ममांगदा ज्ञानी डॉक्टर अमा बहुत सिंबा अमा रिव्यू हाइबसी हाजिनिंगी मियामना प्लेराइट अमा ओइना सखंगनरबा कक्सिंग निंगथौ लेकाइदा लेरंबा नावरेम कालिमहोन ngasi जनवरी तांग 13 थांजनुमिकी अयुपुंग मापलोम ताबदा मसागी अनाबा अमदगी ताइबंग मपुगी खुयादा संजखरे लैखिद्रबा नावरेम कालिमहोन ख्रिस्ता कुम लिसिंग समापन कुनगा मापनगी मार्च की तांग 19 थांजनुमिता पोखी लैखिद्रबना हिंगलिंगगी मतमदा एजुकेटिव ऑफिसर ईओ एग्रीकल्चर ओइरंबगा लोइनना खुनाई अमदी खौरीरोल की चौखट थौरांगना चिंबा हिरम कयादा मांगजिन थाना थबक कया तौबिरमी डिस्ट्रिक्ट स्पोर्ट्स एसोसिएशन कक्सिंग की प्रेसिडेंट साहित्य सेवा समिति कक्सिंग की प्रेसिडेंट खामनीपुर ड्रामाटिक यूनियन हौदोक पिरंबा लायंस क्लब कक्सिंग ग्रेटर की प्रेसिडेंट ओइबिरंबा असिना चिंबा पनबा याय महांगना इबिरंबा ड्रामा सिंगी मनुंगदा अपंग खुंजाव लेबाकना सखंगनखिबा अमदी ख्वाइदगी पामनखिबा टॉप टॉप महाव लेबा ड्रामा अमा ओइखिबा निंगसिंबा याय लैखिद्रबना फंखिबा तोंगान तोंगानबा मना 19 की मनुंगदा मणिपुर साहित्य परिषद इम्फाल न पीबा साहित्य भूषण नाहरोल साहित्य प्रेमी समिति इम्फाल न पीबा राइटर्स ऑफ द ईयर रूमहॉल थिएटर न पीबा अभिनंदन पत्रा राइटर्स एसोसिएशन कक्सिंग न पीबा लाइफ टाइम अचीवमेंट अवार्ड चिंबा सिंथाबा याय नावरेम कालिमहोन सिंगना लैखिदबदा साहित्य सेवा समिति मणिपुरना ngasi nungthil laikhidrabagi sangaida awaba phongdopagi mifam ama phamduna maaki thawaina lairamlenda ingna sikna lairunaba minute ani 2 minute leptuna thauni jaki amadi maaki laihoriba imung manunggi awabada su saruk yarakle District Sports Association Kaksing की प्रेसिडेंट ओइबिरम बगलोइनना एसोसिएशन असिगी पेट्रोन मेंबर ओइरंबा नावरेम कालिमोहना ngasi इखंग खंगौदना लैखिदबदा डिस्ट्रिक्ट स्पोर्ट्स एसोसिएशन की मेंबर सिंग अमदी एजुकेटिव काउंसिल ना मिनट अनि 2 मिनट लैदुना अवाब फोंदोखरे हाइना देशे कक्सिंग की जनरल सेक्रेटरी की चेरोल अमना फोंदोरपगलोइनना इमुंग मनुंगी अवाबदसु सरुक यारी हाइरे Hayeng January की तांग 13 असी डाइवर्स डे ओइबना कक्सिंग टू पलेन टाटा मैजिक ओनर्स एंड ड्राइवर्स एसोसिएशन ना कुनगमा पलक सुबह डाइवर्स डे की थौरम पांगथोकदौरी थौरम असी लैबना मरम मोइरगा hayeng कक्सिंग टू पलेल की टाटा मैजिक सर्विस लेबकनी अदुगा डाइवर्स डे की थौरंगा मरी लैनना डाइवर्सिंग हक्सांग फना लैनबा पांदमदा कक्सिंग टू पलेल टाटा मैजिक ओनर्स एंड ड्राइवर्स एसोसिएशन अमदी कक्सिंग टू थौबाल की एसोसिएशन गा फ्रेंडली फुटबॉल मैच अमा साउथ ईस्टर्न स्पोर्टिंग यूनियन सेसु की ग्राउंड अयुपुंग निपान ताबदा सानरगनी हाइना कक्सिंग टू पलेल टाटा मैजिक ओनर्स एंड ड्राइवर्स एसोसिएशन की सेक्रेटरी की चेरोल अमना फोंदोरकले पीपल एक्शन फॉर नेशनल डेमोक्रेटिक मूवमेंट पांडम की प्रेसिडेंट युमनामचा दिलीपना हाइख्रे पांडमना पीस एंड डेवलपमेंट हाइबसिदा हौखिबा सही तरेत थबक थौरम कया माइ पाकना पांगथोखरे इरमदमसिदा पीस एंड यूनिटी लैत्रिबसि लैनबा थबक संसिनजरी वाफमसि पांडम की निपान सुबा मपोक कुमोन थौरम ngasi नोंथेल मणिपुर प्रेस क्लब दा पांगथोखिबदा पांडम की प्रेसिडेंट युमनामचा दिलीपना प्रेसिडेंट मेंबर ओइना सरुक यारदुना फोंदोखिबनी थौरम अदुदा इप्सा की प्रेसिडेंट सिंखै लुवांग कंगलामै की प्रेसिडेंट लैरिक लैमा अकोमडो की प्रेसिडेंट सोमरेंद्रो अमदी CLK की प्रेसिडेंट पाकपी चनुसु प्रेसिडेंट मेंबर ओइना सरुक याखे दिलीपना मखा ताना फोंदोखिबदा UCM की कंपोनेंट बॉडी अमा ओइना फ्रेमवर्क एग्रीमेंट अमदी इंटीग्रिटी की मतंगदा थौदांग लौरी JCILPS की मतंगदसु थौदांग लौदुना सरुक यारी मरु ओइना एंटी करप्शन की थौदांग लौरी चीफ मिनिस्टर ना एंटी करप्शन सेल हांगदुना एंटी करप्शन पुलिस स्टेशन हाइना अपग्रेड तौरपदा थागत फोंदोपगा लोइनना स्टेशन असिना मपुंग फाना थबक तौरबदी करप्शन फ्री स्टेट ओइगनी हाइखे अमुको की प्रेसिडेंट TH देवान शर्मा ना हाइख्रे
amuko lingkhatkibagi sahi kunga manga mapung pharakpagi silver jubilee thoram mathang tha February 12 amasung 13 da pangthoklagani wafam asing asi nungthil kwakaithel akham lekai da leiba amuko gi office ta paumi singa unabada Devana phongdokkibani Devana makha taraduna Manipur asi Southeast Asia da sahi lising ani hena itihas ka sagonana laklaba kanglo kuntha taru khundaminaba maphamni khongthang kayada mapangi sapu kayada singsiap kaya thakraba maphamni ingso lising ama samapan maifuda ni thoidagi lising ama samapan maifuda taruk phawbada naga kuki gi marakta mihat mipun chathaduna yung kai kaya mai thakibagi thodok kaya laikre thodok sing asidagi lising ama samapan maifuda humdoi gi February 12 da amuko lingkhatkibani lingkhatlaba matung Peasant and Labor Society ga punna khusamnaduna lanjenar libasingi relief center ama maru aina haijing khang kaithel da tha mangarom hangkiba aduda masawai sangrabi nupi angang kaya yaurakhi laibak thiba thodok asigumba amuk hana thokpa yaroi haibagi amukona paujel piduna lakli haina su Devana paumising da phongdokhe Handak ta pangthokhiba 13 suba Manipur Polo International lisingani 13 saruk yaduna winning team oikiba India B gi team amadi official sing opagi thoram ama Manipur Horse Riding and Polo Association na sinduna lamphel da leiba Manipur Pony building da pangthokre thoram aduda India B gi mai paklaba sanaroi sing amadi official singda lupa lakh amagi senpham amadi trophy sing khusinakhe loinana veterinary department ki director na su winning team bu puning thawatuna lising kunge selgi manapi ke Khangabo Kendragi manung sanna lairiba Khangabo khul phauduna seliba arong turel gi torban sing haujik phit marirong wangna thongatuna semjil liba mafam sing ngasi BJP Manipur Pradesh ki hanagi vice president TH Jadumani na mari lainaba department ki mioi singa loina satuna yengsingkhre Water Resources Department IFCD Manipur gi Flood Control Division 3 gi executive engineer KSS Kamesor assistant engineer B Borsan amadi sector officer SS Asakanta Sarma loinana atai staff kana saruk yaduna satkiba ngasigi khongsat aduda TH Jadumani na phongdorakpada arong turel gi oirom thangba khangabok saiki torban dagi yelom thangba torbana ka hena wangbana turel asigi imai khara hek wangkhalakpada khangabok lom thangba nakal da leiba lau pari lising amarom hena isaugi awaba mayoknari maram asina laumi singi awaba kharada oirabasu kohanba ngamnabagidamak Manipur gi chief minister gi mieng makhada arong thongdagi eco park phawba kilometer 9 lom sangba tentha phawba lambi asi leipak thonbagi thabak paikhatpani lambi asi ka hena kutpana phit mari rong wangna thonbagi thabak paikhatli tha anigi manungda lambi thonbagi thabak asi loina basugani haiki mana mamangda palamba Manipur lenga ki thawong singbu pendaba phongdok laduna makhata na phongdorakpada arong turen asi khangabok kendagi athokpam amadi khangabok anigi marakta chenba eco pata taba turel amani turel asigi athokpam lom thangba nakal asidana hanadagi phit mari rong wangna thongatuna koilas thari isaugi awaba mayoknadre torban semlabadi nakal animak sap manana sembi gadabani Misang Mikai Naibagi Mongda Semlamba si Tamoi Sengna Nuaijade, Handaki Anawasi Minister Nongtombam Birengi Lising Makada, Semdok Sadok Tuna, Semjin Sajinana Bagidamak, Laipak Tonbagi Tabak Toram Asi Pakatpani, Lambi Oiriba Torban Asi Tonbal Loirabadi, Laumi Singna, Double Cropping Toba Yaragani Haike. Masi Hoda Pangiba, Simnis, Chitama Sims, Mana, Kari Masutaba, Tok Torum gave us Mana Piram Baki and the Maki. Leplam Bakarmaki and the Sigi, Pibamji, Ying Bios in the Kena was a skeleton. Other Hyman Batolo, Hajarisina, Tamjavada, Makoina, Koigi, Moina Churumba Tok the Sangab and Havado. Samada 99% Lali have a saying a simi from Tamsik. Masigi, Koizik program, so how to look at the Horari, the Hapaga. After you among the Ziklebaks to Logragadi, a Koigi, low sing Siamta, Kumsi, Hilsadre, Matang Saro. Tha asigi taratreta Bharat Pumbaki oina tongan ba demand tawduna pangthokadawriba scheme worker singi nomagi oiba khongjang Manipur da su mai pakhansi haiba pandamda India Trade Union Congress aituk Manipur na sinduna gasi Thawal district ki Wangbal da leiba Wangbal community hall da khanane bagi thoram pangthokre minimum wage social security workers station scheme workers Angalwadi asa midday meal ge pe amadi mari lainaba khudong chabasing phanghananaba privatization tawdanaba loinana paktaknana contract thabak hapal lepu haiba demand tawduna pangthok kadawriba khongjang asige ngasige khananaina bagi thoram aduda aituk Manipur gi coordinating committee gi chairman L Sotin Kumar convener KSS Santa secretary S Santa
Angalwadi Workers and Helper Union Manipur ki President I Sanatombi, All Manipur Asa Workers Union ki Lusingbi RK Premabati, All Manipur Midday Meal Workers Union Manipur ki President Y Indrani amadi atai Lusingbi kayana thorom mapu oina saruk yake. Tharomaduda Nifumanga Suba ILC gi warep matung ina scheme worker singbo sakhang biba makhoi gi kusumal jamdrabada tha amada lupa lising 39 pihanba pension oina lising ahum pihanba loinana social security gi khudong saba sing phanghanana bagi recommend pi khiba thabak ta onthokpa haibana singba demand sing loinana atai demand sing gi matangda khananaina ke ngarang Kaksing Police ki SDPO amadi OC gi mieng makhada Kaksing Police ki team amana sora dagi drug lalonba mioi ani farba mioi ani adudi sora Karanchi awang laikai dagi MD Wasim Khan Chaikun ga mathoi mapagi maming led MD Abu Haq amadi sora maning laikai dagi MD Asgar Khan Chaikun thaga mari mapagi ming Abdul Kalam ni hairi makoi ani Kaksing PS ki team na Asi nungtil pung ani minit nifu dagi pung ahum minit nifu phawba pung ama supna akhanaba drive ama sathaduna masagi yumdagi aina thingkraba heroin number 4 gram kuntra amadi WY tablet sa mataraga loinana phabni haire lamdam sida nisa amadi huran sinthi maru phukna muthatnaba amadi lamdam sida khundariba maitai pangal singbu sana khotnabagi lamda hena mangjil thahanduna lamdam sigi mingsat poroknaba pandamda All Manipur Muslim Organizations Coordinating Committee amuko ke supervision makhada All Kokta Sporting Association na host oiduna laikhidraba Amsogi President Hanif Sahabu ningsingbo oina first Hanif Sah Memorial State Level Football Tournament ama thasigi 13 dagi Kokta da pangthok lagani tournament asibu mapung phananaba miyamna mapung phana saugatpiu loinana mateng pangbiu haina Muslim Council Manipur MCM gi President Haji Arafatna phongdokre ngasi hatada leiba amuko ki office ta pangthokiba pawmisinga unaba amada amuko ki constituent body ama oiriba MCM gi President Haji Arafatna hai handak pangthokadoriba football tournament asi ing kumja lisingani tarada All Manipur Muslim Students Organization Amsogi President Oiramba Hanif Sahabu Ningsingduna Pangthokpani Handak Sahigi Oinadi Manipurda Khundariba Muslim players sing khaki oina pangthokani aduga mathang tarakpada hena pangthok chakthok hangani haike aksa hariba kanosna sports asina mate kana to biraga mapu biraga kana to bisi koi aniki mung manung amadi mayamba ina siki mati hari pasimbi langiriba mukuk amadi punna maksi koina sagasari aduga asumba thabasi matungdasu makham jana matam jana tawbira bangambu isinu haiba kana thalle Mioi taret tongba pawan hand chopper ama Mumbai ge Juhu airport tagi paikhatkibai kuidana mangkhre chopper adu Mumbai dagi nautical miles kuntra lapnaba mafamda air traffic control ga I pau phaunaba ngamkidabani hairi helicopter adu ONGC ge North Field da ayupung 10 minute yangkai nipan da targadabani hairi ONGC ge senior official amana haiki mangkiba chopper adu kana thiba honari madu pawan hand chopper amani aikoina hek ngamniba khai yamna thuna phangnaba thiba honari Srinagar gi Saurada leiba Awanta Bawan da JK Police amadi CRPF ki apunba team amana thirubada improvised explosive device natraga asambada IED hainaba pokai hananabagi pochak sing phangba ngamkhre IED adu Srinagar ge Haisemti area da asoi angam thohandana pokai hankhre hairi yum da sangduna thibombagi thabak singsu chathaki hairi Enforcement Department ED na hanagi Finance Minister P Chidambaram ge Masanipa Karti Sitambaramga Mari Lainaba Mafam Kaya Red Sathakre Ngasi Sathakiba Red Ado Aircel Maxis case ka Mari Lainana Sel Saki Haibagi Prop Taunabani Hari Red Adu Ngasi Ayukta Delhi Masung Chennai da Sathakibani Mamang Saigi December Amadasu Ngasi gi Red Karti gi Mari Mata Amagi Yumda Sathaki Hari Atopa Thodok Amadana Andhra Bank ki Hanagi Director Ama Senja Thumja Taurambagi Maralda Idina Phagatkhre Lupa Crore Lesing Manga Senja Thumja Tauki Haibagi Maralda Anuprakash Garg Phakibani Hairi Hauzik Aroibada Maroiba Pau Amuhana Chief Minister gi Haksel gi Tengbang scheme da ming chanakre mi tare tongba sopar ama Mumbai da mangkhre ngasi gi damak tadi image Paodam pijaba loisinjare miyeng tabiriba punamapu amukka hana khurumjare